RIMS Hospital da layeng lakhiba KUKI ahum haukiba nongyai matungda security gi akanba checksin thauranga loinana pukre hairi asokpa ahummak nongyai matung pung anirom taba matamda Churachandpur gi district hospital da yaukibaga loinana makha taba ana layeng gi thabak thauram sing chathaba haukre hairi Panbayabadi naga miyam yauna yamlaba miyamna KUKI ahum adu RIMS Hospital da layeng chathaba yaroi hospital asidagi puthoki gadabani haina akanba khongjang chathakibani Ngarang numidang su lamdam masigi tongan ba mafamdagi lakpa naga amadi maitei singna RIMS tamna thomzilaktuna irang hauki RIMS ki campus wangmada security force singna khongjang sing thingduna thambadagi nakalani gi marakta akanba mawongda muknakhi khongjang sing adubo security force ki maikei dagi tear gas amadi rubber bullet na chingba kaya kaptuna tankhaina ba hotnakhi Khongjang sing nasu security force tamna nung thajinba amadi nauri kapsenduna nakalani gi marakta chawna irang thoki athengbada security force na irang adu laksenba ngamki